ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ, ꯀꯃꯦꯟ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫ ꯆꯦꯅꯦꯜ ꯑꯁꯤꯗ ꯍꯥꯞꯆꯔꯤꯕ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛ ꯃꯌꯥꯝꯅ ꯇꯥꯕꯤꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯑꯃ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯌꯥꯏꯁꯅꯥꯒꯤ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯖꯨꯖꯨ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯀꯔꯤ ꯀꯝꯗꯧꯕꯒꯦ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯍꯦꯟꯁꯅꯥꯅ ꯆꯍꯤ 13 ꯁꯨꯔꯛꯄ ꯑꯗꯨꯋꯥꯏꯗ ꯃꯥꯒꯤ ꯃꯃꯥ ꯄꯣꯛꯄꯤ ꯃꯕꯣꯛ ꯊꯝꯕꯥꯜ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯃꯥꯒꯤ ꯃꯃꯥ ꯄꯣꯛꯄ ꯃꯄꯨ ꯆꯥꯎꯕꯁꯨ ꯍꯦꯟꯁꯅꯥꯅ ꯆꯍꯤ 18 ꯁꯨꯔꯛꯄ ꯑꯗꯨꯋꯥꯏꯗ ꯍꯥꯔꯠ ꯑꯦꯇꯦꯛ ꯇꯧꯕꯗꯒꯤ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗꯒꯤ ꯍꯦꯟꯁꯅꯥ ꯃꯥꯒꯤ ꯃꯄꯥ ꯂꯨꯈꯣꯏ, ꯃꯃꯥ ꯂꯩꯁꯅꯥ ꯑꯃꯗꯤ ꯃꯆꯦ ꯑꯦꯂꯤꯁꯀ ꯃꯈꯣꯏ ꯃꯔꯤꯗꯤ ꯁꯍꯔꯒꯤ ꯄꯤꯛꯇꯛ ꯇꯧꯕ ꯌꯨꯝ ꯑꯃꯗ ꯂꯩꯔꯤ꯫ ꯃꯄꯨꯒ ꯃꯕꯣꯛꯀ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯃꯈꯣꯏ ꯑꯅꯤꯅ ꯂꯩꯔꯝꯕ ꯌꯨꯝ ꯑꯃꯗꯤ ꯏꯪꯈꯣꯜ ꯁꯝꯕꯜ ꯄꯨꯝꯕ ꯑꯗꯣ ꯅꯥꯏꯇꯣꯝ ꯄꯣꯛꯄꯤ ꯂꯩꯁꯅꯥꯒꯤ ꯄ꯭ꯔꯣꯄꯔꯇꯤ ꯑꯣꯏꯈꯤ꯫ ꯏꯪꯈꯣꯜ ꯁꯝꯕꯜ ꯌꯥꯝꯅ ꯆꯥꯎꯏ, ꯈꯨꯡꯒꯪꯒꯤ ꯃꯐꯝ ꯑꯣꯏꯕꯅ ꯌꯥꯝꯅꯁꯨ ꯏꯪꯅ ꯆꯤꯛꯏ꯫ ꯃꯄꯨ ꯆꯥꯎꯕ ꯍꯦꯛ ꯂꯩꯈꯤꯗꯕ ꯑꯗꯨꯗꯒꯤ ꯍꯧꯅ ꯍꯦꯟꯁꯅꯥꯒꯤ ꯏꯃꯨꯡ ꯑꯗꯣ ꯃꯄꯨ ꯆꯥꯎꯕꯒꯤ ꯌꯨꯝ ꯑꯗꯨꯗ ꯂꯩꯕ ꯍꯧꯔꯛꯈꯤ꯫ ꯁꯣꯔꯥꯠ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯃꯄꯣꯠ ꯃꯆꯩ ꯄꯨꯝꯕ ꯁꯍꯔꯒꯤ ꯌꯨꯝ ꯑꯗꯨꯗꯒꯤ ꯄꯨꯔꯛꯇꯨꯅ ꯃꯄꯨꯒꯤ ꯌꯨꯝ ꯑꯗꯨꯗ ꯂꯩꯈꯤ꯫ ꯒꯥꯔꯤ ꯑꯗꯨ ꯌꯨꯝ ꯑꯗꯨꯒꯤ ꯒꯦꯠꯇ ꯈꯥꯝꯃꯤ꯫ ꯒꯥꯔꯤ ꯃꯅꯨꯡꯗꯒꯤ ꯃꯈꯣꯏ ꯃꯔꯤ ꯀꯨꯝꯊꯔꯛꯇꯨꯅ ꯑꯀꯣꯏꯕꯗꯣ ꯍꯥꯏꯔꯞ ꯌꯦꯡꯉꯤ꯫ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕ ꯎꯃꯪ ꯋꯥꯃꯪ ꯃꯣꯡꯁꯣꯡ ꯉꯥꯛꯇ ꯑꯣꯏꯅ ꯇꯧꯏ꯫ ꯌꯨꯝ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯁꯪꯂꯤꯕ ꯁ꯭ꯀꯥꯏ ꯕ꯭ꯂꯨ ꯀꯂꯔꯒꯤ ꯔꯪ ꯑꯗꯨꯁꯨ ꯀꯣꯛꯊꯅ ꯎꯔꯤ꯫ ꯌꯨꯝ ꯑꯗꯨꯒꯤ ꯔꯨꯝ ꯈꯨꯗꯤꯡ ꯊꯣꯡꯅꯥꯎ ꯂꯣꯏꯅ ꯄꯥꯟꯕꯒꯨꯝꯅꯁꯨ ꯇꯧꯏ꯫ ꯍꯦꯟꯁꯅꯥꯁꯨ ꯏꯄꯤꯛ ꯍꯦꯄꯤꯛꯄ ꯃꯈꯩ ꯒꯦꯠ ꯃꯌꯥ ꯑꯗꯨꯗ ꯂꯦꯞꯂꯒ ꯌꯨꯝ ꯑꯗꯨꯗ ꯁꯨꯝ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯒꯦꯠ ꯃꯅꯨꯡꯗ ꯆꯪꯒꯦ ꯍꯦꯛ ꯇꯧꯕꯒ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯅꯥꯆꯦꯞꯅꯅ ꯎꯈꯤ ꯌꯨꯝ ꯃꯅꯨꯡ ꯑꯗꯨꯒꯤ ꯊꯣꯡꯅꯥꯎꯗꯒꯤ ꯅꯨꯄꯤ ꯑꯃꯈꯛ ꯊꯣꯔꯛꯈꯤꯕꯒꯤ ꯁꯛꯇꯝ ꯑꯃ꯫ ꯍꯦꯟꯁꯅꯥ ꯐꯠ ꯑꯃꯨꯛ ꯃꯃꯥꯏ ꯑꯗꯣ ꯂꯩꯗꯨꯅ ꯊꯣꯡꯅꯥꯎ ꯑꯗꯣꯝꯗ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯕꯨ ꯃꯥꯅ ꯍꯟꯖꯤꯟꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗꯗꯤ ꯅꯨꯄꯤ ꯑꯗꯣ ꯑꯗꯨꯃꯛ ꯎꯈꯤꯗ꯭ꯔꯦ꯫ ꯍꯦꯟꯁꯅꯥ ꯃꯥꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔ ꯃꯥꯜꯂꯦ ꯈꯟ ꯒꯦꯠ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯂꯛꯂꯤ꯫ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡ ꯍꯦꯛ ꯆꯪꯂꯛꯄꯒ ꯍꯦꯟꯁꯅꯥ ꯃꯥꯒꯤ ꯍꯛꯆꯥꯡ ꯑꯗꯣ ꯈꯪꯏ ꯏꯪꯂꯛꯄꯒꯨꯝꯅ ꯇꯧꯏ꯫ ꯃꯄꯥꯟꯗꯗꯤ ꯈꯔ ꯑꯗꯨꯃꯛ ꯁꯥꯈꯤꯕꯅꯤ꯫ ꯃꯈꯣꯏꯅ ꯂꯤꯚꯤꯡ ꯔꯨꯝꯒꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯎꯅ ꯁꯥꯕ ꯁ꯭ꯇꯦꯌꯔꯀꯦꯁ ꯑꯗꯨꯗ ꯀꯥꯕ ꯍꯧꯔꯛꯄ ꯑꯗꯨꯗ ꯎꯁꯤꯡ ꯑꯗꯣ ꯁꯨꯝ ꯆꯥꯕꯒꯤ ꯃꯑꯣꯡꯗ ꯃꯈꯣꯜ ꯊꯣꯔꯛꯏ꯫ ꯃꯨꯟꯅ ꯇꯥꯁꯤꯜꯂꯨꯔꯕꯗꯤ ꯃꯈꯣꯜ ꯑꯗꯣ ꯀꯤꯅꯤꯡꯉꯥꯏ ꯃꯁꯛ ꯑꯣꯏ꯫ ꯍꯦꯟꯁꯅꯥ ꯁ꯭ꯇꯦꯌꯔꯀꯦꯁꯀꯤ ꯃꯇꯣꯟ ꯌꯧꯔꯛꯄ ꯑꯗꯨꯋꯥꯏꯗ ꯃꯄꯥ ꯏꯕꯨꯡꯉꯣ ꯂꯨꯈꯣꯏꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯁꯅꯥ, ꯅꯪꯗꯤ ꯅꯪꯒꯤ ꯕꯨꯕꯣꯛꯅꯅꯦ ꯍꯥꯟꯅ ꯂꯩꯔꯝꯕ ꯔꯨꯝ ꯑꯗꯨꯗꯅꯦ ꯂꯩꯕꯅ ꯐꯔꯣꯏꯗ꯭ꯔꯥ?" ꯍꯦꯟꯁꯅꯥ ꯃꯆꯤꯟ ꯑꯗꯣ ꯄꯣꯝꯊꯣꯛꯇꯨꯅ "ꯕꯨꯕꯣꯛꯀꯤ ꯊꯋꯥꯏꯅ ꯑꯩꯉꯣꯟꯗ ꯀꯤꯍꯜꯂꯛꯂꯗꯤ ꯀꯃꯥꯏ ꯇꯧꯗꯣꯏꯕ?" ꯂꯩꯁꯅꯥꯅ ꯅꯣꯛꯂꯒ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯍꯥꯏ ꯇꯥꯅꯤꯡꯗꯦꯀꯣ, ꯑꯗꯨꯒꯤꯔꯣ? ꯑꯗꯨꯒꯤ ꯔꯨꯝꯗꯨꯗꯅꯦ ꯂꯩꯕ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯗꯣꯏꯅꯤ ꯑꯄꯪꯕꯤ ꯅꯪꯕꯣ." ꯑꯁꯨꯝꯅ ꯃꯃꯥ ꯃꯄꯥ ꯑꯅꯤꯅ ꯍꯥꯏꯔꯕ ꯑꯗꯨꯗ ꯍꯦꯟꯁꯅꯥꯁꯨ ꯃꯕꯣꯛ ꯊꯝꯕꯥꯜꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯂꯩꯔꯝꯕ ꯔꯨꯝ ꯑꯗꯨꯗ ꯃꯥꯒꯤ ꯃꯄꯣꯠ ꯃꯆꯩꯁꯤꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯆꯪꯂꯛꯂꯤ꯫ ꯍꯦꯟꯁꯅꯥꯁꯨ ꯃꯥꯒꯤ ꯃꯄꯣꯠ ꯃꯆꯩꯁꯤꯡꯁꯨ ꯂꯣꯏꯅ ꯁꯤꯠ ꯅꯥꯟꯅ ꯃꯐꯝ ꯆꯥꯅ ꯊꯝꯂꯤ꯫ ꯕꯦꯗ ꯁꯥꯏꯗ ꯇꯦꯕꯜꯗꯨꯗ ꯃꯥꯒ ꯃꯆꯦ ꯑꯦꯂꯤꯁꯀꯅ ꯅꯝꯃꯤꯟꯅꯕ ꯐꯣꯇꯣ ꯐ꯭ꯔꯦꯝ ꯑꯃ ꯊꯝꯃꯤ꯫ ꯑꯗꯨꯒ ꯗꯋꯥꯔ ꯑꯗꯨꯗꯅ ꯃꯄꯨꯒ ꯃꯕꯣꯛꯀ ꯄꯨꯟꯅ ꯅꯝꯃꯤꯟꯅꯕ ꯐꯣꯇꯣ ꯐ꯭ꯔꯦꯝ ꯑꯃꯁꯨ ꯊꯝꯃꯤ꯫ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯜꯂꯛꯄꯗ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯒꯤ ꯄꯨꯡ 6 ꯇꯥꯔꯛꯂꯤ꯫ ꯍꯦꯟꯁꯅꯥꯗꯣ ꯃꯥꯒꯤ ꯁꯨꯠꯀꯦꯁ ꯑꯗꯨ ꯄꯥꯏꯗꯨꯅ ꯎꯄꯨ ꯑꯗꯣꯝꯗ ꯂꯥꯛꯂꯒ ꯁꯨꯠꯀꯦꯁ ꯑꯅꯤ ꯑꯗꯣ ꯎꯄꯨ ꯃꯅꯨꯡ ꯑꯗꯨꯗ ꯍꯥꯞꯆꯤꯟꯅꯕ ꯇꯧꯔꯤꯉꯩ ꯃꯥꯒꯤ ꯃꯇꯨꯡ ꯑꯣꯏꯔꯞꯅ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯈꯛ ꯂꯩꯃꯥꯏꯗ ꯇꯥꯕꯒꯤ ꯃꯈꯣꯜ ꯑꯗꯣ ꯇꯥꯔꯛꯂꯝꯃꯤ꯫ ꯍꯦꯟꯁꯅꯥ ꯐꯠ ꯃꯃꯥꯏ ꯑꯗꯣ ꯂꯩꯗꯨꯅ ꯌꯦꯡꯉꯤ꯫ ꯎꯔꯦ ꯕꯦꯗ ꯁꯥꯏꯗ ꯇꯦꯕꯜꯗ ꯂꯩꯍꯧꯕ ꯃꯥꯒ ꯃꯆꯦ ꯑꯦꯂꯤꯁꯀ ꯀꯥꯞꯃꯤꯟꯅꯕ ꯐꯣꯇꯣ ꯐ꯭ꯔꯦꯝ ꯑꯗꯣ ꯂꯩꯃꯥꯏꯗ ꯎꯞꯁꯤꯟꯗꯨꯅ ꯇꯥꯔꯝꯂꯤꯕ ꯑꯗꯣ꯫ ꯃꯗꯨ ꯎꯕꯗ ꯍꯦꯟꯁꯅꯥ ꯃꯥꯒꯤ ꯁꯨꯠꯀꯦꯁ ꯑꯅꯤ ꯑꯗꯣ ꯎꯄꯨ ꯃꯅꯨꯡꯗꯨꯗ ꯍꯥꯞꯆꯤꯜꯂꯝꯂꯤ꯫ ꯑꯗꯨꯒ ꯕꯦꯗ ꯁꯥꯏꯗ ꯇꯦꯕꯜ ꯑꯗꯣꯝꯗ ꯂꯥꯛꯇꯨꯅ ꯐꯣꯇꯣ ꯐ꯭ꯔꯦꯝ ꯑꯗꯨ ꯈꯨꯜꯂꯒ ꯍꯥꯟꯅꯒꯨꯝꯅ ꯕꯦꯗ ꯁꯥꯏꯗ ꯇꯦꯕꯜ ꯑꯗꯨꯗ ꯑꯃꯨꯛ ꯊꯝꯃꯤ꯫ ꯃꯗꯨꯒꯤ ꯍꯦꯛ ꯊꯪꯅꯕ ꯃꯤꯀꯨꯞꯇꯅꯤ ꯍꯦꯟꯁꯅꯥ ꯃꯥꯒꯤ ꯃꯇꯨꯡ ꯑꯣꯏꯅ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯈꯛ ꯃꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯛꯄꯒꯤ ꯒꯣꯔꯣꯛ ꯒꯣꯔꯣꯛ ꯍꯥꯏꯅ ꯂꯥꯎꯅ ꯊꯥꯡꯕ ꯈꯣꯡꯊꯥꯡ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯄ ꯑꯗꯣ꯫ ꯃꯤꯀꯨꯞ ꯑꯗꯨꯗ ꯍꯦꯟꯁꯅꯥ ꯀꯤꯕꯅ ꯂꯋꯥꯏ ꯂꯤꯇꯣꯟꯒꯤ ꯁꯝꯒꯗꯨ ꯆꯞ ꯆꯞ ꯌꯨꯡꯏ꯫ ꯃꯇꯨꯡ ꯐꯠ ꯑꯣꯟꯗꯨꯅ ꯌꯦꯡꯉꯨꯕꯗ ꯎꯔꯤ ꯃꯥꯒꯤ ꯃꯆꯦ ꯑꯦꯂꯤꯁꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯤꯕ ꯑꯗꯣ꯫ ꯍꯦꯟꯁꯅꯥ
ꯃꯊꯕꯥꯛꯇ ꯃꯈꯨꯠ ꯊꯝꯗꯨꯅ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯏ꯫ ꯆꯦ, ꯄꯥꯈꯠꯂꯨꯔꯦ ꯑꯩꯗꯤ꯫ ꯐꯖꯅ ꯆꯪꯉꯨ ꯌꯥꯗ꯭ꯔꯣ? ꯑꯦꯂꯤꯁꯅ ꯑꯃꯨꯛ ꯈꯨꯝꯃꯤ꯫ ꯐꯖꯅ ꯆꯪꯂꯛꯂꯤꯅꯤ ꯀꯩꯅꯣ ꯑꯩꯁꯨ꯫ ꯃꯃꯥꯅ ꯃꯈꯥꯗ ꯀꯨꯝꯂꯛꯑꯣ ꯍꯥꯏꯕꯅꯤ꯫ ꯀꯩꯀꯩꯅꯣ ꯆꯥꯅ ꯊꯛꯅꯅꯕ ꯈꯔ ꯁꯦꯝꯕ ꯂꯣꯏꯔꯦ ꯍꯥꯏ꯫ ꯍꯣꯏ, ꯀꯨꯝꯂꯛꯑꯒꯦ꯫ ꯃꯤꯅꯤꯠ 5ꯃꯨꯛ ꯂꯩꯔꯒ ꯍꯦꯟꯁꯅ ꯃꯈꯥꯗ ꯀꯨꯝꯂꯛꯇꯨꯅ ꯀꯤꯆꯟꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯆꯥꯒ ꯑꯆꯥꯄꯣꯠꯀ ꯈꯔ ꯃꯃꯥꯅ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯦꯟꯁꯅꯁꯨ ꯗꯥꯏꯅꯤꯡ ꯆꯤꯌꯔ ꯑꯃꯗ ꯐꯝꯗꯨꯅ ꯑꯆꯥꯄꯣꯠꯇꯨ ꯆꯥꯅꯅꯕ ꯇꯧꯏ꯫ ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯍꯦꯟꯁꯅꯒꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯑꯆꯥꯄꯣꯠ ꯑꯗꯣ ꯃꯥꯒꯤ ꯃꯈꯨꯠꯇꯒꯤ ꯐꯠ ꯅꯥꯟꯊꯣꯛꯈꯤ꯫ ꯑꯗꯨꯒ ꯁꯥꯄꯨ ꯀꯟꯅ ꯄꯥꯏꯗꯨꯅ ꯆꯠꯈ꯭ꯔꯒ ꯀꯤꯆꯟꯒꯤ ꯊꯣꯡꯅꯥꯎꯒꯤ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯌꯩꯗꯨꯅ ꯃꯄꯥꯟꯗ ꯄꯥꯏꯊꯣꯛꯈꯤ꯫ ꯃꯤꯀꯨꯞ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡꯁꯦ ꯎꯕꯗ ꯃꯌꯥꯝ ꯑꯗꯣ ꯏꯪꯉꯛꯅ ꯍꯦꯟꯁꯅꯥꯗ ꯑꯃꯨꯛ ꯌꯦꯡꯉꯤ꯫ ꯀꯤꯆꯟꯒꯤ ꯃꯤꯡꯁꯦꯜ ꯀꯥꯏꯔꯕ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯌꯦꯡ ꯇꯧꯗꯨꯅ ꯂꯩ꯫ ꯑꯗꯨꯛ ꯊꯣꯠꯈ꯭ꯔꯕ ꯕ꯭ꯔꯦꯗ ꯃꯆꯦꯠ ꯑꯗꯨꯅ ꯀꯜꯂꯕ ꯊꯣꯡꯅꯥꯎꯒꯤ ꯃꯤꯡꯁꯦꯜ ꯀꯥꯏꯕ ꯍꯥꯏꯕꯁꯤ ꯍꯧꯅꯕ꯭ꯔꯥ? ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯍꯤꯡꯅꯤ꯫ ꯍꯦꯟꯁꯅꯥꯒꯤ ꯃꯪꯂꯥꯟꯗ ꯃꯥꯒꯤ ꯃꯄꯨꯒ ꯃꯕꯣꯛꯀ ꯄꯨꯟꯅ ꯎꯅꯔꯝꯃꯤ꯫ ꯃꯕꯣꯛ ꯑꯃꯗꯤ ꯃꯄꯨ ꯑꯅꯤꯃꯛ ꯂꯥꯛꯄ ꯑꯗꯨ ꯎꯕꯗ ꯍꯦꯟꯁꯅꯥꯅ ꯍꯪꯉꯤ, ꯄꯨꯄꯨ, ꯕꯕꯥ, ꯅꯣꯏ ꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯂꯤꯅꯣ? ꯃꯄꯨꯒ ꯃꯕꯣꯛꯀꯅ ꯆꯞ ꯃꯥꯟꯅꯕ ꯈꯣꯟꯖꯦꯜꯗ ꯑꯁꯨꯝꯅ ꯈꯨꯝꯂꯤ, ꯅꯈꯣꯏꯗ ꯆꯦꯛꯁꯤꯟ ꯋꯥꯍꯩ ꯍꯥꯏꯕ ꯂꯥꯛꯄꯅꯤ꯫ ꯀꯔꯝꯕ ꯆꯦꯛꯁꯤꯟ ꯋꯥꯍꯩꯅꯣ ꯕꯕꯥ? ꯃꯕꯣꯛ ꯑꯗꯨꯅ ꯈꯨꯝꯃꯤ, ꯃꯍꯥꯛ ꯂꯥꯛꯏ꯫ ꯅꯪꯒꯤ ꯄꯨꯄꯨꯒ ꯕꯕꯣꯛꯀꯅ ꯃꯍꯥꯛꯄꯨ ꯐꯥꯖꯤꯟꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯍꯦꯟꯁꯅꯥꯅ ꯑꯃꯨꯛ ꯍꯪꯉꯤ, ꯀꯅꯥꯅꯣ ꯃꯍꯥꯛ ꯍꯥꯏꯕꯗꯤ? ꯃꯁꯛ ꯇꯥꯛꯊꯣꯛꯄ ꯌꯥꯗꯦ꯫ ꯃꯥꯒꯤ ꯃꯁꯛ ꯍꯦꯛ ꯇꯥꯛꯂꯕꯗꯤ ꯃꯥ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯄꯥꯡꯒꯜ ꯀꯟꯈꯠꯂꯛꯀꯅꯤ꯫ ꯑꯗꯨꯈꯛ ꯍꯥꯏꯔꯝꯂꯒ ꯃꯕꯣꯛꯀ ꯃꯄꯨꯒꯗꯣ ꯑꯗꯨꯃꯛ ꯃꯥꯡꯈ꯭ꯔꯦ꯫ ꯃꯤꯀꯨꯞ ꯑꯗꯨꯗ ꯍꯦꯟꯁꯅꯥꯁꯨ ꯃꯤꯀꯞ ꯈꯪꯊꯣꯛꯊꯣꯔꯛꯏ꯫ ꯃꯃꯥꯏ ꯃꯃꯤꯠ ꯄꯨꯝꯕ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯂꯝꯃꯤ꯫ ꯁꯣꯔ ꯑꯗꯨ ꯇꯅꯤꯛ ꯇꯅꯤꯛ ꯍꯣꯟꯗꯨꯅ ꯃꯥꯒꯤ ꯔꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯨꯗ ꯌꯦꯡꯉꯤ꯫ ꯃꯤꯀꯨꯞ ꯑꯗꯨꯗ ꯍꯦꯟꯁꯅꯥꯅ ꯃꯌꯦꯛ ꯁꯦꯡꯅ ꯎꯍꯧꯏ꯫ ꯔꯦꯗ ꯀꯂꯔꯒꯤ ꯐꯤꯖꯣꯜ ꯁꯦꯠꯄꯤ ꯅꯨꯄꯤ ꯑꯃꯈꯛ ꯃꯥꯒꯤ ꯔꯨꯝꯒꯤ ꯊꯣꯡꯖꯜ ꯃꯌꯥ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯃꯉꯣꯟꯗ ꯌꯦꯡꯂꯝꯕꯗꯒꯤ ꯐꯠ ꯃꯃꯩꯗꯣ ꯂꯩꯊꯣꯛꯂꯒ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯈꯤꯕ ꯑꯗꯨ ꯃꯝꯂꯤ ꯃꯝꯂꯤ ꯇꯧꯕ ꯔꯨꯝ ꯑꯣꯏꯕꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯁꯛꯇꯤ ꯍꯦꯟꯁꯅꯥꯅ ꯃꯨꯟꯅ ꯎꯍꯧꯗ꯭ꯔꯤ꯫ ꯁꯛꯇꯝ ꯑꯗꯨꯈꯛꯅꯤ ꯎꯍꯧꯕ꯫ ꯍꯦꯟꯁꯅꯥ ꯉꯛꯆꯥꯅꯅ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩ꯫ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯊꯣꯡ ꯊꯤꯡꯖꯤꯟꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯄ ꯑꯗꯨꯗ ꯍꯦꯟꯁꯅꯥ ꯒ꯭ꯌꯥꯟ ꯈꯪꯂꯛ ꯂꯥꯛꯇꯨꯅ ꯊꯣꯡ ꯑꯗꯣꯝꯂꯣꯝꯗ ꯃꯨꯟꯅ ꯑꯃꯨꯛ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯊꯣꯡ ꯑꯗꯨꯗꯤ ꯃꯅꯨꯡꯗꯒꯤ ꯂꯣꯛ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯃꯗꯨ ꯎꯕꯗ ꯍꯦꯟꯁꯅꯥ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯤ, ꯑꯁ, ꯃꯤꯠꯁꯤꯁꯨ ꯀꯔꯤ ꯀꯔꯤꯅꯣ ꯄꯪꯎꯗ ꯎꯔꯦ꯫ ꯃꯟꯗꯦ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛꯅꯤ꯫ ꯍꯦꯟꯁꯅꯥꯗꯣ ꯈꯨꯡꯒꯪ ꯑꯗꯨꯗ ꯏꯔꯥꯞ ꯂꯥꯞꯇꯅ ꯂꯩꯕ ꯁ꯭ꯀꯨꯜ ꯑꯃꯗ ꯑꯦꯗꯃꯤꯁꯟ ꯇꯧꯔꯤ꯫ ꯉꯁꯤꯗꯒꯤ ꯁ꯭ꯀꯨꯜ ꯀꯥꯕ ꯍꯧꯒꯗꯧꯕꯅꯤ꯫ ꯇꯨꯝ ꯍꯧꯒꯠꯂꯕ ꯃꯇꯨꯡꯗ ꯍꯦꯟꯁꯅꯥꯗꯣ ꯃꯥꯒꯤ ꯔꯨꯝꯒ ꯊꯪꯅꯅ ꯂꯩꯕ ꯕꯥꯠꯔꯨꯝ ꯑꯗꯨ ꯆꯪꯗꯨꯅ ꯕ꯭ꯔꯁ ꯅꯨꯡ ꯇꯧꯔꯝꯃꯤ꯫ ꯕꯦꯁꯟꯒꯤ ꯃꯊꯛꯇ ꯊꯦꯠꯂꯤꯕ ꯄꯤꯛꯇꯛ ꯇꯧꯕ ꯃꯤꯡꯁꯦꯜ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯀꯟꯅ ꯕ꯭ꯔꯁ ꯇꯧꯔꯤꯉꯩ ꯍꯦꯟꯁꯅꯥꯒꯤ ꯃꯃꯤꯠꯇ ꯎꯔꯛꯏ ꯏꯃꯥꯡꯒꯨꯝꯂꯕ ꯁꯛꯇꯝ ꯑꯃ꯫ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯇꯥꯔꯤꯕ ꯍꯦꯟꯁꯅꯥ ꯃꯁꯥꯒꯤ ꯃꯃꯤ ꯑꯗꯣ ꯇꯞꯅ ꯇꯞꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯒ ꯁꯛꯇꯝ ꯑꯣꯜꯂꯛꯂꯝꯃꯤ꯫ ꯍꯦꯟꯁꯅꯥ ꯕ꯭ꯔꯁ ꯇꯧꯕꯗꯨ ꯈꯪꯂꯦꯞ ꯂꯦꯞꯇꯨꯅ ꯉꯛꯆꯥꯅꯅ ꯌꯦꯡꯗꯨꯅ ꯂꯩ ꯁꯛꯈꯪꯗꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤ ꯑꯗꯨꯗ꯫ ꯅꯨꯄꯤ ꯑꯗꯣ ꯆꯍꯤ 18-19 ꯃꯨꯛꯀꯤ ꯆꯍꯤꯒꯤ ꯅꯨꯄꯤꯅꯤ꯫ ꯌꯦꯡꯕꯗ ꯃꯥꯒꯤ ꯃꯃꯥ ꯂꯩꯁꯅꯥꯒ ꯃꯁꯛ ꯍꯥꯏꯔꯞ ꯃꯥꯟꯅꯔꯞ ꯇꯧꯏ꯫ ꯑꯗꯨꯒ ꯑꯉꯥꯡꯕ ꯐꯤꯖꯣꯜꯁꯨ ꯁꯦꯠꯂꯤ꯫ ꯃꯤꯡꯁꯦꯜꯗ ꯎꯔꯤꯕ ꯅꯨꯄꯤ ꯑꯗꯨꯁꯨ ꯍꯦꯟꯁꯅꯥꯗ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯤꯠꯌꯦꯡ ꯑꯗꯣ ꯑꯁꯥꯎꯕꯒꯤ ꯃꯤꯠꯌꯦꯡꯅ ꯃꯍꯨꯠ ꯁꯤꯟꯈꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯃꯃꯥꯏ ꯑꯃꯗꯤ ꯃꯃꯤꯠꯇꯒꯤ ꯏꯪ ꯏꯪ ꯂꯥꯎꯕ ꯃꯨꯔꯤ ꯃꯨꯔꯤ ꯇꯧꯕ ꯏꯁꯨ ꯇꯞꯅ ꯇꯞꯅ ꯁꯤꯟꯊꯕ ꯍꯧꯔꯛꯏ꯫ ꯀꯨꯆꯨ ꯀꯨꯃꯦꯟ ꯉꯧꯔꯣꯛ ꯉꯧꯕ ꯃꯁꯝ ꯐꯥꯔꯞ ꯇꯧꯕ ꯃꯃꯥꯏꯗ ꯀ꯭ꯔꯦꯛ ꯆꯠꯄꯒꯤ ꯅꯨꯄꯤ ꯑꯗꯣ ꯃꯗꯨ ꯎꯕꯗ ꯀꯤꯗꯕ ꯀꯅꯥꯁꯨ ꯂꯩꯔꯣꯏ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯉꯧꯔꯣꯛ ꯉꯧꯕ ꯏꯁꯥꯡ ꯁꯥꯡꯕ ꯌꯦꯡꯕꯗ ꯑꯀꯤꯕ ꯄꯣꯛꯂꯕ ꯃꯈꯨꯠ ꯑꯅꯤ ꯑꯗꯣ ꯃꯤꯡꯁꯦꯜꯗꯒꯤ ꯇꯞꯅ ꯊꯤꯟꯗꯣꯔꯛꯇꯨꯅ ꯍꯦꯟꯁꯅꯥꯗ ꯂꯥꯝꯃꯛꯏ꯫ ꯃꯗꯨ ꯎꯕꯗ ꯍꯦꯟꯁꯅꯥ ꯃꯥꯅ ꯄꯥꯏꯔꯝꯕ ꯇꯨꯠꯕ꯭ꯔꯁ ꯑꯗꯣ ꯊꯥꯗꯔꯝꯂꯒ ꯕꯥꯠꯔꯨꯝ ꯑꯗꯨꯗꯒꯤ ꯍꯣꯠꯇꯅ ꯆꯦꯟꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯃꯈꯥꯗ ꯀꯨꯝꯂꯛꯇꯨꯅ ꯀꯤꯆꯟꯗ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯤ꯫ ꯏꯃꯥ, ꯕꯥꯠꯔꯨꯝꯗ ꯅꯨꯄꯤ ꯑꯃ ꯂꯩꯍꯧꯔꯦ꯫ ꯂꯩꯁꯅꯥꯅ ꯁꯥꯎꯅꯤꯡꯉꯞ ꯆꯩꯔꯛꯏ꯫ ꯁꯅꯥ, ꯅꯪ ꯑꯃ ꯃꯊꯣꯡ ꯆꯥꯗꯦꯗꯀꯣ꯫ ꯍꯦꯟꯁꯅꯥ ꯀꯞꯂꯗꯨꯅ ꯑꯃꯨꯛꯁꯨ ꯍꯥꯏ, ꯂꯩꯍꯧꯏ ꯏꯃꯥ, ꯅꯨꯄꯤ ꯑꯃ ꯂꯩꯍꯧꯏ ꯍꯥꯏꯕ꯫ ꯂꯥꯛꯑꯣ ꯌꯦꯡꯉꯨꯁꯤ ꯂꯥꯛꯑꯣ꯫ ꯂꯩꯔꯝꯗ꯭ꯔꯗꯤꯅꯦ ꯅꯪ ꯆꯩ ꯆꯥꯒꯗꯕꯅꯤ ꯈꯪꯉꯨ꯫
Asumna hainaduna mama macha anido bathroom da sangduna yengi adubu hensnana ngasai mingsalda ukhiba nupi adudi adumak ukhidri nungthilgi matamni hensnado maga ngasi khakta khangnaba maga school punbi mamanabi Teresa ga punna school halak minarami bus da halakpani bus tendagi yum phawbadi khongna lakli makoi ani asumna wari sana sanaduna lakpada kona thangda hensna khoi ki yum gi gate mapa du yori gate mapa adu hek yobaga Teresa do hensna khoi ki yum adugi dolan mathaki room amada munda yengduna laiki Teresa ki matau aduda ngak da hensna na Teresa na yengli bambai kai adom da yengi matam aduda uri hensna gi magi room gi thonau aduda nupi amakhak leptuna makoi anida munni yengduna leiriba ado nupi ado ngasai mana bathroom da brush tawringi mingsal da ukhibi nupi ado makni nupi ado makoi anida munna yenglamlaba matungda mafam khangda adumak mangkri thangnaba mikopta hensna na Teresa ga gyan khanglaklai Teresa do hensna da yengduna latli hairaklammi hensna ai nangi room apada asiba nupi amakhak thongnawdagi ui hensna sungak da hangi ha nang sunupi adu uhobra uhawi ado hensna nangi yumda asiba nupi adu nane leiriba maram aikhoi ani khangdoknaba honasiko hoi yum adu de hensna gi imungna leirakpa hapta ama helakli amoki hena ngakli padi Teresa na nupi adu ke saktam nongma school halakpada thongnaw dagi ukhiba adudagi hensna gi masada akiba akhangba piba amadi magi mamitta akiba saktam kaya ama uhalakpa ado khara makhaidi hanthari marakta ahing nong yaida kanagumba miyoi amana chatpagi khongthang makhol hensna gi na kongda taba yawi adubu adu tabana atai amata tadri thengna khidri ukhidri marak asida hensna na mangoda thengna khiba aki akhang nangakhiba kaya adugi maramda mama lesnada itattatana hairami adubu mamana magi wa nasjungna tabidaba aduna maram oidaga hensna do amuk hena magi mamada asiba nupi adugi maramda wahai ama fawa haikhidri nongmagi numit amani hensna ga Teresa ga do hayengdi makoigi khungang adugi pata chatuna koithoklusi hainarami Teresa gi mama ado leisna ga so hana khangnarakpa oibana mama leisna na so pat aduda chatpada hensna da ayaba pirakla numit adugi numitangni hensna gi banglanda magi mabok thambal amuksu unarakami mabok adu ubade hensna na hangi buba nasita kai hening malaige thambal na su khumlai nanga hauji nariba marupto amuk hana tinagano mahana maram oiraga haukhruba wari kaya nauna irot haplani maboki wahai adu tamada hensna khajik sauningap tawrei buba adumaina di haibigano aigidi ma khautani maru manatana aigi maru amta leite thambal ma khataraklami khonjal hauna mahana maram oiraga thawai do hena mapangin kankhalakliba ado nang urabra ha hensna sa khonjal wanglap khumi bubok na hairiba wado ayaba ngamoi asam da hensna na hek haibaga magi mabok thambalna hensna gi oi thangba khazaida khupakna sapuk kana tharai China khol ado taibang phawba magi khazaida phawi hensna mamit ado khangpang pangduna fuka hogali oi thangba khanzai ado su China yamna phawi makhot namana khazai ado paishilaga sor ado tanik hodona phami tumina second khara ngake matung ne hensna na family ba phamung adoge matung oirapna kanagumba miyoi amana sauna sor sauna phipi kamdana honbagi makol hensna gina kungda tarei hensna sor ado khangthing mamai ado tapna leiduna magi matung adom da yengi magi suitcase amadi adai potjei hapa pitak tauba upu ado leiba ui maduna taba atai posak natraga misak amadadi hensna gi mamitna uge phangdri hensna na akuiba nak yet ado amuk yengi karasu uba phangdi adubu magi na kungda tariba sor saunu honbage makhol adudi le palaiti
Hensna makut anina manakong do mensin do mamit tu chejet ushilaga second khara lei. Madugi matong nakong dagi makut ani ado satok laga amuk tai makol ado taribra haina. Taraktri lep kre makol ado aduma. Hensna sor amurak sang na honto I. Hadaki magi matong oidap na leiba upu macha adugi manungdagi kokok haina thilek lami. Hensna phat mamay ado leido ni yengi. Thangna bamikupta upu adugi manungda. Miyoy amana kanna lengbagumna gurong haina pra haida I upu ado. Tukhigadaba sumali. Hensna mamitta mapi ira thanglai. Mikup aduda upu adugi thong ado manungdagi sapu kana gam launa hangtorai. Aduga amuk masama tumda sapu kana makon thokna gam launa amuk thingzinki. Mathangi numitki ayukni. Laisnade office ki thabak tawbanina ngantana office satkri. Hensna so brush tawba loiraduna makada kumlak lami aduga magi mapalo khoi ka punna kitchen da breakfast saminarami. Breakfast ado chana sana hensna na ngarangi manglanda ukhiba amadi taibang phawna ukhiba sing ado gi maramda amati chithadana wari loina lithoknami mapada. Wari ado taraba matungda lukhoina hensna da asomna hairami. Nangi na chisune yung masida hek lakpadagi yamna hongli. Ayamba matamda magi room tadalay. Mapan to o sungayadi. Aduga nang su amu mita kay no mayam o mauwi hayri. As khangdir da tawrisi. Ay ne matasay. Aduga ko baba ay na ukiba nupido ay koy mamaga masak yam naman eh. Aduna ay nasum kalini nupido mamaga marilay na ba miyoy ba sa lahay na. Hensna gi wahi ado tabada lukhoy mamit ado khanglaw law to e ado ga hairak lami. Ha kari haiba maba chahi ko mga hengkraba matung hausi phawa mo yung asida kamdawna. Hensna so ngakchana na hangi. Baba snupi ado masak hangbra adudi hayo ma kamay tawraga laikhidabano ba. Lukhoy na kumi sor ama sangno hontok laga. As sige wasi to lisisi sana. Baba ko yam nasigli. Asi hairam laga lukhoy. Siyardagi hawatuna. Kisandagi thoki. Numit amadogi nungdangni. Dinner tok lapa matong hensna do magi room da. Pamong da tumina ungduna fam laga layrami. Ichik pa room manung aduda. Upu manung dagi kokok haina thinba. Makol ama tarak pa aduda. Chikpa adu thukay hali. Hensna upu adomda. Pat mamay ado laydo ni yengi. Upu adugi thong ado. Kasik maya kathok lami aduga kokok thinbagi makol adu so adu maglipkri. Upu aduda second kharamu na yenglambadagi khangningba amagi mayayna hensna tapna hawgatuna upu adomda lakli. Aduga upu adugi maya karap tawba thong ado tapna hangduna manungda kari yawi haina thi. Room adugi blab ngana thalabaso upu manung adudi mayak sengna uba phangdi. Hensna do upu adugi thong adimakto sabak phakpa makai hangtokli aduga manungda yawriba pochai sing ado ot tunathi kari chingnaningai oiba pot yawi khanna asamna hensna na thirakpada kona thangda uraklami piktak tawba box amakak box ado fatlok thoi upu manung adudagi mirangka silaba mallaba liraba box amakak ni box aduda pakliba amot pasing ado phat kanthoi hensna na aduga makum hangduna yengbada manungda sanalik khudok khuzina chingba kaya ama yaurami. Box adugi khwaidagi makha thangba saruk adudana photo amakak su yauduna leirambada uri. Hensna photo adu yengluba matamda angakpagi saktam oiri. Magi mama laisnaga maga sakmana binupi amaga punna naminaba photo ni. Yengbada khangi makoi ani twins ni haiba. Adabu mama di mangonda twins ki maramda ngasi phawbada wahi ama phawba hairaktrි. Photo adugi makhada so asumna irami. Laisna and yaisna photo aduda iriba wahi ado hek paba loibage hensna gi matung oirapna miyoy amakak lepagi tapna thangba khongthang makol ama taraknami. Hensna lawai luton gi samda chap yungba makhai matung do tapna onduri yengi mamay ado luktharap tawna. Ure ngawrok ngawba khujin mushin muba khong anikak magi mangda leptuna leiriba ado.
Hensna mihun makon thokna chongi mikup aduda akibatana pik thanki magi mangda lepliba mioi adugi saktam adu yengba ngamda adumak leimaida non thaduna lei hensna second kharagi matungda mioi ado masada tapna lengbagum sahum hensna da fangi thangraba mikupta hensna ge ngaksamda thori kongoi amada tapna lakslakpa hawrei hensna makut ani changna ngaksamdagi thori ado lokthokna na honi mikup asida uri magi mangda lepliba nupi adugi kiraba saktam angang ba machugi phizon setbi kuchum gaurup obi mamai pumba masamna loina khumjinbi masa pumba ihingna hingsare pumnam sunam thiri hensna makhong makut ado phidring kawi hensna gi matawadu urega nupi ado akiba khonthokta makol hauna kana nogai hensna sorta lamdai gi mikup aduda magi ngaksamda thuramba thawri ado masa matomda thadok charakli lok kangkhu khuna sorsangna holi hensna magi mataw aduda nokna nupi adogi kiriba saktam aduna asomna hairami ahigi ningjaba pomba thugai bagi lamad aina soiduna khunguni asomna hairam laga thawai ado nungsit ke sahum oina thong adudagi pai thoki aduga thong aduso makol hauna gamlauna thingjinki mathangi numit ki ayukni hensna na magi mama mapa anida ngarang magonda thokiba thodok sing aduge maramda wari loina lithoki wari ado taraba matung leisnanas do magi haukiba wari kharado hensna da lirakni aiga yaisna ga se phaibokni yaisna se puklakpadagi hauna mental problem le aduga psychiatric doctor amagi hida goli sadura angang oiringaidagi leirei ima baba namabu aduki matik luna chana nungsina tawi aina stomabu mikup khuding adomak sini aikhoina chahi 15 surakpa adwaida aigi imanaba amakhak tinaki mamingna pari haina kawi pari akhoi ani breast pain oiki adobo yaisna nandi pari da apam nungsi phawba hawraki pari na di magi condition khangbanina machunupi amagumda nuksina tawbiki pari aikoi anina loinaba wari sanaba chaminaba punba khudi yaisna na aingonda yamna sauki warauki ima baba amadi parina themlabasu magi asawba hanthau haiba suya yakiri asawba dune hena adoma hengalaktuna yaisna na aingonda phuba cheiba samphoiba amadi thang paiduna edek tubu phau yauraki ado mama yaisna matau kiramda lekhidabano numit ado aikoi anigi chahi 13 suba birthday ni paris to birthday yawa lai mi hamdi aikoi family khakta pangthokpani cake kakpa loiraduna cake inei yaisna na ne hana pari da ili adogi matung ina amuk pari da cake to ili aine pari da cake inba do madu ubada yaisna yamna sauki asawba do phathaba ngamda mana cake kakliba table adugi makhada oirap tawna leiba pot yot maset amakhak paiduna aingonda thomlai tanja sana parina ne mamai leithorakpagi timing oibana yot aduna sapu kana pari ki makukta thomki khudak aduda pari ambulance kauduna doctor da pukhi nabit humni ICU da leiraba matung pari adumak kanbangam khide pari leitabagi paw tabada leisna su masa matungta akhoi yunggi maningda hauriba haikru pambi aduda thauri yanduna sikhi yaisna na suicide note ama irami note adugi waronda mana aigi mathakta laman singani ai kannaba hotnabada pari thawai thakibani haina irami asukuiba matamse yum asida thodok amata thokiri aduga handak tawriba thodokse karino haiba ai loksin mangamdri leisna gi wari adu tabada hensda mabokningda charangna bapoi makok sakpi yaisna ni mochil manawgi minong si khangdabini ngasina amok mada kamdawna ki halakani haibagi pakhatba hensna da supoi hensna ra school halakpada yum aduda kana sulairamdi mama ga mapagadu kaithel de satuna potjei mana masing khra leiruni haihobani aduga mache eleso school de extra class ya hori khara thingthana halak ni hainga sidima
Hensnasu magi room the changakli. Aduga thong do loina chetna thingjilaba matungda. Dressing ado fatpat hong tuklaga. Pamung aduda kakatuna makok. Yona blanket macha amana. Subsinto na lerami. Minute karadi kariso tawrakti masada saum amata fangdi adubo. Ngihak layraga magi pamung mamang aduaida. Miyoy amada hanggat handa tabli chatpagi. Kokok haiba. Khongthang makol ama tarakdami. Hanggat handa adumag chalambadagi khongthang makol ado. Hensna magi makok mapa aduaida chaplep na laiki. Hensna kibana di loiri adubo. Tumina machilengda adumag lay. Tumba sasinaduna. Minute karagi matung magi makokwaida lep liba YAISANA gi THAWAI ado nungsiraba khonjal da tablap na isay amangangli. Isay ngangbagi khonjal ado tapna som lapthoki mafam adudagi. Mikuk karagi matung magi rungi thong ado tapna hangbagi makhol amuk tarai aduga gamlaw na thinjin bagi makhol sutai. Hausikta da chaning tana sword sang na hondoi Hensna aduga magi masa pumbado supliba blanket ado tapna hangduk na magi pamong mamang aduda yengi. Pamong hek mamang aduda laymaida angoba chebang amata do na layrami. Hensna mikup tuda khalli. Ngasari ta hawdabanida sise. Wa asi haiduna Hensna do pamong dagi tapna kumthei aduga chena adu khungkatuna yengi. Angang bambung de irami khoidrang tawba akiba mayekta asumna. Tumsanaribado ay sukhangi. Wahi ado hek paba loiragbada. Hensna masa ado aki tujungna pithali. Sor ado tanik hoduna famung duda kakhalaga tubag tasinduna fami. Thangnaba mikopta magi matung oiramna famung aduge kasinda miyoy amakak pamtharakpagi sahumdo phangi. Hensna kibana yengba phawba ngamde. Second karki matung magi oi thangba khongi khobit bapa aduda ing lawba chosalawa khusa kharena paisilai. Hensna tapna magi makong aduda yingthai uri. I thangdana ngawrok ngawba. I kheng yamna tayraba. Leikhom leinang tayrabi. Motlabi. Makut amana. Magi makong da paisilakliba ado. Madu ubada Hensna. Kana lauduna makong ado pidring kawi. Ado ba thangnaba mikop da Hensna bo. Laktana leimayda sapu khanit jingthai. Hensna kapna kanbiyo haina koilaw. Ay bu kanbiyo. Kana lege ay mumungtagan biyo. Adobo Hensna gi makeup miraw khol kanana sutabi khidri makong ado paiduna Hensna bu chinglaga puthorei. Rok tahoba thong adusu masa matom da hangtuk charakli. YAISANA gi Fatraba THAWAI aduna mabu sorosro laktuna room adugi mapanda puthorei. Room adugi wangba hek lanbaga Hensna gi masa ado paralyzed tawkhri. Lengbo odba lawba amatangam khidri. THAWAI aduna mabu soro singduna staircase adudagi kumtharakpana living room ado yori. Living room ado hek yawbaga mabu chinglamba ado fat thadoki. Hensna gi haksang di adumbak paralyzed tori karimata lengbo ngamde. Hensna gi mamang maktada changsinduna lepai THAWAI ado. Angangbo machugi khubit yawba dress ama shetli. Magi ngaksam adudaso thauri kongoi ama yali. Ngaksam amadi mamitagi ithorei. Mamai pumba masana khumjinbana uba phangde. Masa aduso apumba madam nammi. Nupi ado Hensna da munda asumna yenglambadagi mangak ado cheglap tawrei. Mana adumna hek tawbaga Hensna gi masa ado mana control tawba ngamzada. Iting-ting na tapna hawalaktuna lepi mamitagi mapidi sintharibani Hensna. Thangnaba mikopta Hensna gi masa ado ahangba malangda tapna paikhatki magi makokna living room gi ceiling ado yowi. Hensna mamito ishinge tawi adobo magi haksangi lengba odba mana control tawba ngamdabana mamit ushinbasu ngamlamde. YAISANA gi THAWAI adusu tabli Hensna gi manakta changsinduna masamna khumjulaba mamai ado nongkhattuna Hensna da yinglai aduga magi sangdrong sangba I akang batay shilaba khut ani aduna tapna lamdana Hensna gi masa ado sapu kanna wal adomda inthoki. Madudagi Hensna wal aduda yaisinduna tai mikup adudagi adumak gyan ta kidre Hensna. Thaudok aduki matung Hensna so hospital da emit tawduna leiri. Disas hek tawbaga mapaluk hoigi mayamba Hensna gi
baba chau oiriba tombagi yumda matam khara lehalami tombagi imungdo magi nupini macha ahunga punna makhoi manga leibani hensna gi pau taba aduda makhoi naso hensna bu mafam aduda thamba pamdraduna makhoi da leinaba pokhirami aduga lukhoina leiriba yum adugi phibam su phajana yengthukna daba amaibi amatanarami amaibi do haujiti yupangi aduna hapta ama ngaibiyu hairaki hensna tomba khoida leikiba numit adugi numidangni mayam adu saksa batuk leba matung magi romda changduna tumkhri makhoina khalibana yaisna gi thawai aduna pamlibase hensna gi thawai ni haina khalibani aduna hensna na yum ado thadoktuna chatkrabadi yaisna gi thawai ado tumina leikhibasu yai haibasini adubu makhoina di khangdri yaisna na pamliba asidi hensna khaktanati laisna gi imung manung pumbani haibasi hensna na khwaidagi angang oibagi hongnabi mangonda attack tawba laibagi mangonda hana attack tawbani yaisna na haujiti hensna so yum aduda leitrabanina yaisna na hensna gi machi elista mitaba haurakki numidang aduda so elis ki room manungda changlaktuna yaisna gi thawai ado elisna isishina tumduna leirigai mage mabai aduda yaisna gi thawai adogi ing lauba chochot lauba sangtak tawba khusha sing aduna tapna somnan nanthai elis mikap tholei mamit sebli hek pangbaga magi mamai mapa chopsana yaisna gi thawai adugi masamna khumjilaba mamai gi saruk adu yamna nakna leraba adu ubada khangprek khana kanna lawi elis ima elis mami to chejet ushile kana sukawi mama abu mikop aduda elis gi nangan waida yaisna gi ing laurba khucha sing aduna amuk tabli nalai somdusu elis ne lawbadu taraduna lukhoi ga leisna ga su muchanabi gi room adu tamna chensilak lami adubu thong adudi manungdagi lok tobu oibana hangdokpa yaramdi thong adu mapandagi gam thinduna leisna na kawi elis se thong hango elis mapalu khoina su thong ado makhongna kanna kaukhai elisu masada leiramba akiba pumba na thaiduna phamungdagi sen thorai aduga thonglomda laktuna thong ado hanglaga mamada chejet konsuli ayamna ki ima ai sida leiba ngamaroi ayamna ki re leisna su eliske makokda tapna nan thai aduga machagi masa ado mangodagi khajik hando hale matam adu ure eliske mai thong mamai ado khujina khot kibage dakfam tana pikthalli madu ubada leisna pakhana hangi kaino isa gi mai sida tawriba mayam side lukhisu pakhana kaino tawriba ma tawsibo eliskana masagi mamai da nali thengnari jaju tawna dakfam khara tabagi maung tawriba ado elising naradana mamada asana hai ima se aiki nanga da yenglo asi haiduna elis magi matung oduna magi fruit ado thangatuna mamada yenghalli machagi nangan aduda khujina khot khibagi dakfam mayam ama taduna leiba adu ubada leisnaga lukhoiga kaptida khai ahing adumadi elis tu mamaga punna tuminari mathangi numitki ayuk eurakpada mama mapa macha makoi ahumado wari tanaba thoraktuna tomaga magi nupigi tharika koduna wakhanaraba matungda atopa amaibi ama kaunanaba haiduna tomaga lukhoigado kar ama thauduna chatkirami thangnaba khul aduda nupa ani aduna chatkraba matung nupising ado yumgi atay thabak sing ado punna loishinaduna leirami tharikna kitchen da sak thonglami elisna magi manakta kitchen da lei aduga leisna na fikra suduna leirami asamna leisna na washing machine da pi suduna leiringai room adugi thong ado masa matomta amuk hangtok amuk thingjin tawrei corridor adom dagi changlakpa nungsina oira male khaladuna leisna na thong ado fazana amuk nga silamlaga thongdaw adu su thingjili room ado mamlap tawba ado fanaba haiduna blab on tawduna thali second kharagi matungda thingjili ba thong ado amuk masa matomta hangturei leisna hatagi thong ado thingjiludri pi subal loidaduna pi sing ado tab amada haplaga chamthoklingai tanja aduda room adugi thongdaw ado mapandagi
kok haina thileklami leisna fi chamlamba adu khanglep lepi first floor da leiba laundry room ni room adudi thongnau paliba nakan aduda corridor natraga berenda amata saba natte ado oiradi kamdongna wangkraba thongnau adudagi kanana bu kokok thilakadoriba leisna masado akibatana yomli phuk hagatuna thong adomda chatki tawi adobo thongnau da kokok thilakliba ado hena kana makon hauna thilai leisna na thong manakta het yobaga thong aduso masa matomda sapu kana gam haina thingjinki leisna mihul mathong maram khangda chungba hodakladuna thong ado hangdokna na bahoni adobo mapandagi lok tawkhiba mali thong ado hangdokpa sungam ngamtri asamna leisna na thong ado hangdokna na bahotna ringai thongnau adugi mingsel do zoi haina kairaklami mingsel makup mayam aduna laundry room adoma senwa thongna chakhai leisna na pakana matung fat ondo ni yenglubada uri thongnau manak aduda leptuna leiriba yaisna ki thawai ado angang mamuchugi fijan setbe mangak samda thawri kongoi lakbe mamai digi isen thabi madam nam thibi masamna mamai pomba khumjinbi yaisna gi thawai ni saktam adu ubada kiraduna leisna na kanna lawi eles iche aibu mukta kanbiyo thom ta hango yaisna gi thawai ado mangak cheklap tawna tabli leisna gi madak tamna changsile aduga magi mamangda khajik chathoklaga machi lengda adumak leptuna leiki leisna thong ado kana thinmusu lepti asomda kisanda su elis ka tharik kana tari leisna na lauriba ado makoi aniso room aju tamna kakhalai aduga thong ado hangdokna na bakana hone adubu hangdokpa sungya yaramdi somda room manung adu su yaisna gi thawai aduna magi makhud asangba do tapna tingthoraktuna leisna gi masam ado foirei leisna kapaga chaina khangba natana upai leiramdi yaisna gi thawai aduna leisna bu masam phoiduna seling yona wangna thangkatli aduga thonglomda sapukana amuk laktan langi makhon adu tabda elis ka tharikaso leiba yadri aduna police kaukri leisna sumasa ado chaina khangna tapna hogatli aduga magi mangda lepliba yaisna gi thawai aduda yengduda kapna hairi yaisna aina ngoda kari aranba thabak tawkrabagi hawkhiba pumnamak kauthoklaga nangna penthokpa ngamdribase kaigino nangi na thau nangam ekhoina loina pangthokraba natra hawjik phawba nangna aingoda pendaba nungaitaba thamliba kaigino hare nangna aibu hatki khallabadi halo ai adubu aigi icha ani sidi sokphigano asi hadina makutlona na khurumi madudagi here hena sauraba yaisna gi thawai ado akibagi masak phanglaba yagyak lawba khonjalna asumna hairakami nangda natana nangi chada nauda khudingba aina tumna hatkani sangsar asida nang leirami haibagi khudam changdam amata aina thamaloi nangi I mari pumba aina tumna hatkani wa ase haiduna yaisna gi thawai aduna leisnabu masam laktana amu chinglaga phaklang di yesali somdaso tombaga lokhoigado amaibi kauba chatkibado halaknami amaibi amaga loidana makhoina yum aduda makhong hek thangjilakpaga yaisna gi thawai ado chaina phangbagumna kana lauduna leimaide tharo oli tanja aduda room adugi thong aduso masa matomda hangduk chari madugi chance loduna leisna do room adugi senthori lakliba amaibi aduna yum adugi phibam yenglaba matungda khudak aduda lai khoiramnaba sem sarami lai he khoiram khiba numit adudagi yaisna gi thawaisto amang hana yum aduda sangbangam khidri pendaba sauningba amadi laman khumningbana pithallaba yaisna gi thawai ado amaibi adugi matingna haujikti lairam lenda ingna sikna leikri maduga loinana lukhoi leisna elis amadi hensana makhoi marisu yum aduda ingna sikna leiba ngamjari matang asida wari ase loijari wari ase pathokchaba matamda soikiba lankiba yawrabasu mayamna ngakpiyo haina amuka hena haijari